Malem Pumbada International Women's Day Pangthoknabagum state assess tongan theme da pangthoknakre Thoramasi All Manipur Women's Voluntary Association among Vanaso let's carry the struggle forward haiba theme da pangthokhe lamdamas da lairiba nupi singna amata oina punsinduna nupi nupa thong manahalaga Chowkhatpagi lamda changsin minaba matam oire haina amowagi president Y Kunjarani na fongdorakle GM Hall da pangthokiba thawramaduda Kunjarani na makha taraduna malemgi oina tokhaiba theme da ngasi International Women's Day gi thawram pangthokli adubo Manipuri khunaya asigidamak nupi singna thengnariba lamdam asigi naha mabung maupa amadi nupi angang ngak senbagi thabak chathaduna lakliba asigi yenglaga let us carry the struggle forward haiba theme da pangthokpane ngasi sulamdam asta leiriba nupi singna makhal makha kayagi awaba amadi khudong chadaba singi marakta Kunaya Sige Maruoiba Thaudang Lauduna Lady Haike Thoramadu social activist Dr. Dhanabir Laishram DM College of Arts DM University के Department of Political Science के Assistant Professor Dr. Rambam Nonina Resource Person Noina Wangang के Thoramadu MU के Manipuri Department के Professor Dr. T Tamfa Poire Laimarol Maira Paibi Apunba Manipur के President Soraisa Memcha Kabui Mothers Association Kamagi President Atongpi Kamai DM College of Arts DM University के Department of History के Assistant Professor Dr. M.K. Wasima Begum Yauna Lamdamasige Tongan Tonganba Lanai Sangstan के Mihut Kayana Sarukyake Malangi atagi nupi sing na pangtopadi makoigi khusuman hengkatnaba makoigi thabak subagi matam tension nanaba moigi voting right phangnanabagi damakta pangthoi adogi onna tainabada iramdam asida pangthopa akoigi nupi sing na thengnari basidi akoigi khuna aisida singnarakpa akoigi ibung ipa sing sokpa yaroi akoi nupi sing sokpa yaroi haidana khuna gi damakta thengnadana lai akoina puwari gi tangka kayada ahanba nupi lan ani suba nupi lan maira pai bigi ihau khuna gi sindamakta thengnadana lai 2023 Megi tang ahumdagi ngasi phawbada nupi singsina thengnara ibasi yumda tumdagai sorokta yarektana iramdam asida thoiba thodo wathokse masi ibung basing masao ibasingbu kananabagi damakta nupi singsina iramdam sibung ngaknanabagi damakta thengnadana lai